Arm smuggler ani Nongmei Maru sama tara Konnana Policena fare Manipur Police amadi security force na logi mayokta khusukhlai paiba singi mathakta chatharak pathabak thoram singi manung channa Imphal eski tongan ba mafam singdagi punna mioi mari phagat pangam khre ahan ba chathakhiba thi hungbagi thabakta Imphal East district ki Porampat police station na konba mafam ani dagi mioi ani phagat pangam khi police na phagal aba mioi ani adudi Kakching district ki manung chanba sakmaijing khunau dagi hojikna khurai tongbram laikai da leiba thingujam Suresh atoppa maming Bimol Singh tahini phu amasung ibohan bi haina su khangnaba amasung khurai soibam laikai dagi sahi kuntra suraba moirang them deya moini hairi Makoy animang masa gi mayum dagi police na phagat khibani police na chathakiba operation aduda .32 gi pistol ama kappa yariba maru galoina magazine ama iPhone gi wireless set charger galoina ama mobile phone ani amasung Aadhaar card ama phangba ngamkhi police na phangba ngamkhiba polam sing adu lonia da thabak thorom sing da siznaba oigani haina phongdok paga loina na makha tawa thijen bagi thabak chathari hairi Ari lainaba atopo operation amadana security force na Imphal East district ki Sagon Mang police station na konba kaibi awang lekai viral dagi arm smuggler ni haiba mioi ani phagat pangam khre Farba sing adudi uyimpok mamang lekai dagi chahi kuntraga ni pansuraba laisram nawba sing atopa maming lesin amadi rugunu tangjang bazar dagi chahi kunga humdoi suraba laisram chingkhai maitai atopa maming thawal kawi hairi makhoi ani dagi 5.65 45 mm gi kap yari ba maru sama tara galona mobile ani phangmangam khi hairi Manipur government ki tribal employees singi marakta official oina ST certificate recognize tawdaba mayam ama thengnare Manipur government ki department sing da thabak tawriba tribal employees singi marakta makhoina pairiba schedule tribe certificate sing adu state asigi official schedule tribe list ta chandaba mayam ama thengnare haina right to information RTI ki khuthang da khangmangam le hairi State Asigi Department of Personnel and Administrative Reform Personnel Division da tongan ba activist sing na tharakhiba RTI singi pakhum matung ina Manipur gi department sing da thabak tawriba tribal employees singi marakta makhoina pairiba ST certificate adu official oina schedule tribe ki list parliament da approve tawdaba list ki manung da yawba thengnar khibane hairi Manipur state ki wana ST list ase ani ko ki tribe yauna recognized tribe kuntra mari khaktani High tribe kuntra mari asigi manungda mate high tribe asi ST lista lisingan taragani thoida ikon na tankibani tongan ba activist sing na tharkiba RTI gi report department of personnel na matam sana amadi marik chumna reply sing piduna lakhibani aduga department asina Manipur government ki tribal employees sing marak bona fide schedule tribe lista yaudaba sing yaubra haina hanglakpada adugumba leite haina mamangda pikhibalai Aduga activist sing na RTI ki khutang da hanglakhibo hangsing adu constitution ki article 66 ki makada nodal authority ama oina officers sing amasung employees sing ki service record sing employment sing amasung promotion sing asimaruk chumna pifam thokpani adubo department of personnel and personnel reforms PPR na susahi asigi jun kunya marida department asida tharakhiba RTI gi marik chumba information pina bagi damakta state asigi department nifugi administrative secretary sing da makhoi gi department ta aniko ki tribe amasung thadau community singi bona fide certificate kaloina na information pirak na bakhanga lakhi high river department nifu asigi manungda department tara go humdoi di makhoi gi employees singi detail data sing department of personnel da pikhalakhi Masigi manungda sahi asigi August taragani panda water resource department asida aniko ki tribe ki employee manga lising ani kunga humdoida recruit tawkhia haina pakumpir khi aduga department asida lising ani ohumdagi hauna thadau community gi employee tara manga appoint tawduna lakhi haina su pakumpir khi adum tawna department sing da children tribe employees sing status mathang piba horkhi amaromda RTI activist ayamana khanglibadi aniko ki tribe haiba STSC parliament na recognize tawribra natraga tawdabra haiba sini maram de schedule tribe lista any cookie tribe haibasi lising amaga sama panyakhai ga tarukta parliament na lokthokrabani aduga kona Manipur gi ST lista any cookie tribe haibasi schedule tribe lista hapsin bani hairi state asigi department of personnel and administrative reform Personnel Division na phongdok libadi lising ani taraga nipan gi October taraga mapanda Manipur gi cabinet na warep lauduna any cookie tribe haibasi Manipur schedule tribe list gi kakthakhrabani adubu lising ani kun homdo gi February panda amuka hanna
Manipur government na minister che thaduna any cookie tribe asi ST list ki loktok pio hena remind tawki adubu matam aduda Ministry of Tribal Affairs na pakhumning thina piraktabana maram oiraga matam adugi state government na center da any cookie tribe asi Manipur gi ST list ta amu hanjil handuna rajniti gi oiba lalong chathare haina maran sikhiba laikre Parliament na kakthachirba any cookie tribe asi scheduled tribe list ta makhata na lai natraga leite haibasi hojik chamam na bapokpa maram na any cookie tribe haina leiriba group asida yauriba tribal sing asi scheduled tribe certificate paiduna state government na recognize tawga dawribra natraga makhoina pairiba scheduled tribe ki certificate asi Parliament na masakhangde hairabanina makhoi sing asi makhata na state government chumba scheduled tribe employees sing ohenga dawribra haibasi department singi marakta achoba issue amaga loina na wahang kya lakli Numit Kharani Asida Manipurda ka Henna ENGBA mayoknagani hairi Manipurda Numit Kharani Asida ka Henna ENGBA mayoknagani haina National Program on Climate Change and Human Health National Health Mission Manipur na advisory ama thokre Hiram asiga mari lainana National Program on Climate Change and Human Health National Health Mission Manipur ge State Nodal Officer Dr. Yangkhom Nebedita na hai hakchang lumna thamna ba lumbu saba ising marang kai na thakpana aing badagi thokpa laina singdagi kharadang oirba sungak thokpa ngamgani ingtham thagi ingselakpa matam asida laina layong kaya thohali layong sing adudi over 5 haibasi angang singdana hena thokalli maduna section thorangi thabak lokhatpagi manung channa Piron maron naina inba amasung setpa mathau tai lumbu saba ising toina thakpiyo iramdam asida phangba haira machi oiba chinjak chabiyo aingma mafamda maram chadana kuina leiroidabani loinana yuna chingba kai hena thakpiroidabani haire Lisang kunga tarukta mahiroi sing na tamgada balai namna batse puduna lapa gari sing bosam gi secretary na thahan khidre hairi lakadori batsa hi lisang kunga tarukta mahiroi sing na tamgada balai sing namna batse yauna Board of Secondary Education Manipur bosam na logba class 10 gi exam da ina ba pakhum che sing bosam gi secretary na che sing adu loksan bangam loi hairak padagi ngarang numidang bosam gi office tagi che porokpa truck gari adu halan khibada che thaba lakhiba ibudo margin print and advertising gi proprietor na nungaitaba phongdorakli bosam gi like namnaba amadi exam da mahiroi singna ina ba pakhum che adu NCERT amadi NIT na recognize torba farm amada tender piduna che sing adu thalakibani handak chahi asigi oina pangthokhiba tender da ibudong margin print and advertising na criteria sing subotagi farm asida che thabagi ayaba pibikhibani marak asida atoppa farm amana court case toksilakpadagi che sing adu thaba ngamdana lakhibani hairi mahakna makhata na hai english ngani kunga tarukta tamgada balairik sing asi November tha phawgi manungda number losengadabani adubu court case laiba maramna che thaba ngamlakhidabani Manipur High Court ta ibudo margin print and advertising amadi boseng ba thengna khiba case amagi matung inna Justice A Guneswar Sanmargi bench na ibudo margin print and advertising gi se adu bosem na loksinna ba khangan khibani adu bungarang numidang bosem da che thinba lakhiba ibudo margin print and advertising gi proprietor Laitonjam Japan na paumi singda phongdo khibada mahiro singna tamnana balai matam chana pithok pangam loidra haibagi awaba lai ngai charak asida Manipur High Court na pirakhiba yathang amagi matung ina che sing adu chingkhibani farm asina purakhiba che asi lairiba criteria pumba suna lofam thopa bosam gi watermark amadi farm asigi watermark yorba cheni High Court ki yathang matung ina ngasinung tin bosam gi secretary Jiten gi unakhi maduda Jiten na che asi loksan bangam loi nonglo lakpa chairman na loksan ba yaroi haina pakhum pirakkhibani adubu court ki yathang matung ina che edungarang numidam bosam office ta thaba lakhibani adubu gari sing adu bosam gi office ta gi halan khiba silai bakthi bani hairi